Lamdam Sig Senate Lon South Hanan Nabama the entrepreneurs and Punging Togat Nan of the Pandamda Run Raise Respond High Hop Marathon CN Cray Wankai Assembly Constituency MLA Irabot Congress Party the Talk Laganihana Masana Lautok Ray Amasung ILP Bill Puto Wagon and CLPS student doing the rally Lapada Quaketal Bazar Police Natan Kai for the Mahiro own Stoke Lay. Mayam Kurumjari, Adom Yangbiribus Impact News ni ay Okram Somendro na Jose Pungza Sipawo Gimaro Pau Sing Miam the Pijari. Lamdamasik Senate Loan Fagat and Nabama the entrepreneurs Singbu Punging Taugan of Gipandamda Run Raise Respond Notice of Hop Marathon CN Cray. Government Kaktana Lamdamasik Tabak Fang the Kudong Sa the Bakon Bangamloy, private sector Gimating Yam Darkar, Oihana, Chief Minister Okram Ibobinangasi, Hop Marathon to Marilena, Fongdo Cray. Handley Ventures Private Limited na sinduna half marathon the Manipuri Chief Minister Okram Ibobina Kangla Fort Mamang the Lamtaki Tormaduda Commerce and Industries Minister Govindas Kontauzam Rajya Sabha MP Mary Com Marathon sig silang libugi achobdai the Loriba UK dagi Nigel Eastwood status entrepreneur kaya yauna lanai loop sangstan kaya gimihut sing sarugyaki Chief Minister Okram Ibo bin Tormadu Marilena Fongdoki Bada Manipura Mausan people Polam sing the Tanba Yam Nungai Mapam Oirabasu Lamdamasi Tangdu Laitadaba Ban Blocket Yam Toiba Mapam Oibana Lamdamasi the Lalu Itik Amadi Sako Tauranga Marilena Batabak Tauram da Apan Oiri Adubu Nasiki Marathona Sina Lamdamasi the Lady Yam the Wakal Tahanduna Lamdamasi here and Papa Mapam Oiba Mating Oigan Yana Chief Minister Fongdoki Kangla Fort ki haudana pangthoki bahap marathon adu maibam lok paching leiba war cemetery yoraba matung nambol sab lekai da leiba nambol borad lotion ki any problem, any issues, we should have to try to solve sitting together. Where is the differences? We should have to sit together without good weather, without good atmosphere, without proper law and order. I don't think let us forget about the industrialist, the entrepreneur who will visit to Manipur and to invest here. But even a mere tourist also nowadays they are reluctant to visit Manipur. Miyamna Yadabadagi Wankai Assembly Constituency MLA Yumkam Irabot Ngasi Congress Party the Talk Laganihana Masana Lauhokre Lunana Ngasidagi Mangatarani Matunda Chief Minister Okram Ibobin Luching Labour Government na Wankai Assembly Constituency MLA the Karmabi and Yankibaki Habiki Matanga Lyric when a phone to Miyamang Putokadori. MLA na Paumi Singa Unaba the High Kibada, Hokibasai Taramanga Mamang the Wankai Assembly Constituency da MLA and Labour Chap Manan Lakli, Sai Taramanga Mamang the Congress ki MLA when Lak Labasu Assembly Constituency as the Department Karagi Makada, Sako Tarangi Tabakama Pakat for the Chief Minister Okram Ibobigi, Masanu Patopo Okram Henerida Hayal Uhaiduna, MLA Masan High Tabi and Lakli, political party ama Thadok Pada technical problem kya Laktana Naba Miam Galona, Kupna Kana Rabamatunda, Laklib Nini Humnigi Matunda, Congress Party the resign Tauramatung, Karama Party, the Sangani Haba, Lep Kanihana Fondoki. Ngasi Yok Assembly Constituency Sida Miam na Emily Yum da Amukana Pulaba Matunda, Assembly Constituency Sigamanung Channel Mapam Singda, Gari Sani Rom the Rally Chatuna Pale, Government Sina, Wankai Assembly Constituency MLA Achan Mirai Naibi Tawong, Yaning the Fondoki. Rally Lora Bamatung Kurai Ahonga Lekai the Labor MLA Yum Damuk Hanna Punduna, Mipama Pangtoki, Mipamaduna Amatoina MLA Congress Party, Tado Lagato political party, Mada Yao Bahina, Lepnaki, Mipamadu Lora Bamatung MLA Masaturtuna, Maki Assembly Constituency, Miam the Lorco Pirep, Adu Ikai Kumnava Oina, Mark Laklibunumit Humnigi Manunda, Congress Party the Talk Laganihana, Lautoki. Kendra for the last 15 years. Say Trangazi Kian at the MLA Anidi was Savanava. And Karigama sort of protection, sort of development, Amatato Yadava. See my young city suppressy, I told the Natra Mayan with power. I was a congress later we are developed. My young lady made a decision to Matuminayak, still logody. Message later, my young Piriva made it to Gimatumina. I am says to tender my resignation from holding the Congress. See, Toro Matunda, I have Karma Party, Yahweh, I will just take the poor concerns of the workers of the Assembly constituency.
नाकलमरमदा वांखै केंद्र की कांग्रेस एमएलए युंखाम इराबोट ने बीजेपी द संगने है इंगित फिरकलिबा से बीजेपी ने पॉजिटिव पॉइंट लौई अमदे तराम न ओ है बीजेपी मणिपुर प्रदेश की एग्जीक्यूटिव मेंबर हवम बोर बाबू ने फोंदोखरे वांखै केंद्र की बीजेपी की मेरप ओइगने है पानरी हवम बोर बाबू ने महा की खुराइद लेबे युमदा पाउमी सिंग उनबद हाई बीजेपी ने सेंटर द शासन तौब खक्त नतना नॉर्थ ईस्ट याउन स्टेट क्या मपांगल कनखलकलिबा सेदा मियो क्या बीजेपी द याउसिलकली पार्टी असिन सुंगसोय सोय दरे मथंगी जनरल इलेक्शन माई पाक्तुना सरकार सेमगने है मयेक सेंग लेहन फोंदोकी अदु मियोय नत्रगा पार्टी मेंबर अमना बीजेपी द याव मतमदा मसागी वखल सोयदबा क्रिमिनल रिकॉर्ड लेतबा मदि अतोब पार्टी अमगी मेंबर ओयदबा ओयगदबने युंखाम इराबोता करिगुंबा वांखै केंद्र की ओइना बीजेपी की टिकट पीखिबा मतमदा मा की करी थवोंग लेगदगे हन हंगबा वहांगी पाउखुमदा हवम बोर बाबुना टिकेट पी से पार्टी हाई कमान लेपकदबने करिगुंबा हाई कमान युमखाम इराबोत टिकेट पी की बतारबसु पार्टी की नियम मतुंग इन थबक तौगनी हैना थमलकी था की तरामरीदा बीजेपी के नेशनल प्रेसिडेंट अमित शाह लाक्तुना केंद्र खुदिंगमकी ओइबा बूथ मीटिंग द सरुक यागदौरी लोइना माकी खोंगचत असिदा बीजेपी के चीफ मिनिस्टर कैंडिडेट सोइदन लाउथोकनी हैना हवम बोर बाबुना थमलकी ngasi wangkai kendra gi oina hawam bor babu gi sanglenda party asigi oiba general election gi mari lenana miyam gi mifam masu pangthoki yamba irabot na hoji mle oriba mahakna BJP da sangi gi policy di khara engon di yamna positive leriba situation sima kinli observe torme bharat pumbagi loina takhair pa hid bharat pumbagi loina sideline torpa ma gi down 4 lakh sida north east oxile even arunachal su loiramabane matang lariba nagaland koi plus point ne koi gi congress na tre uji lariba si tam losilakpo sida manipur gi port asi loisin bai basidi masan tamni kan masida irabot ki magi incident ngarang gi thokpe incident ngasi gi thokpe incident maduda thoidona yam kana inot pi banate manung da lariba crisis koi khangi adubu mi gi lamdal mi gi manung da lariba port da expose to pamde lamdam asigi yellow mi kanna ba डिमांड तौरदुना ngasisu JCILPS student wingi liching makhada irang horakre Imphal College Combat School amadi Mem Higher Secondary School gi masing yamlab mairoi singna nungthil pung anirom tabad Manipur ILPS system chana halu athubada assembly mifam kauduna anawo bill pass tau haibana ching kholau kya lauduna chief minister gi banglo tamna haigalaki masing yamlab mairoi singa kwagathel bazar yosilap matamda Imphal West ki police personnel singna thatuna thamki पुलिस के अथिंग बदनाम खाइदुना माहिरोई सिंगना लंबी थिंग हौरखी लोइना मखाता न चटनन होनाबदा पुलिस न थिंग बदगी नाकल अनि की मरकता मुकना रखी तंजादुदा माहिरोई सिंगी माइकैदगी पुलिस तमना इसिंग बोतल अमदि नुंग लंगसिन हौरकबदगी टियर गैस अमसुंग मोक बॉम कापसिदुना माहिरोई सिंग अदु तानखाई की पुलिस न क्वागथेल बाजार हांग हार्डवेयर की दुकान अमगी मनुंगदा टियर गैस कापसिन बद माहिरोई अहु मुवान थरकबदगी रिम्स हॉस्पिटल पुकतुना लाइकटनकी लोइना दुकान अदगी पोलम क्या साइखाई की तुंगदा माहिरोई सिंग अदु पुलिस ने टियर गैस अमदि मोक बॉम कापतुना तानखाइदुना इरांग लाक्सिन की JAC Singjamai Nasinduna JCILPS के हाना की कन्वेनर और मखोमद्राम रतन मु ओक पकी थौरम लाखलि बतांग तरामाथोय नोमाइजिंग नुमित पांगथोक लगनी हैना JAC Singjamai न थादोरप सेरोल अमदा खंगलकली थौरमस द मियाम सरु याबी ननबसु सेरोल सन मखा तारकली Manipur Legislative Assembly की मिनिस्टर ओरम डॉक्टर निमाई चान लुआंग की इमुंग मनुंग की मियोय तरा रोम न नोंगमई न नम लगा फुरम ले डॉक्टर निमाई चान सु एम्बुस तौतुन हाट कने हैना किहलम ले हैना डॉक्टर निमाई चान की इमुंग मनुंग की मियोय सिंगना फोंदोरकली थौदोका से ngarang nungtil pung ani tabu matam da andro assembly constituency ki manung chanba yadipok yambem da leiba dr nimai chan gi yum da thoki ban hari ngasi manipur press club ta paumi singa unaba ma dr nimai chan gi imung manung gi miyoi oiriba nahak pam ong bimola na thaudoka sik gi matang da fongdora ki banei unaba da bimola na dr nimai chan gi yum gi sangoi da mak na masunipa porga phamlingai da Yambem mathak lekaidagi laurembam sanjoy amsung sarumbam bimol ko wabiyoi ani sanglakuna maki mapuro betomba kadaida lei haina hanglaki hangna sanjoy amsung bimola masada nongmoi masa amana namlaga masam phoi bagalonina khong kautuna phuba horaki haina fongdoraki Bimola na makha taraduna mahaku phuba khamba thorakiba Dr. Nimai Chan gi manau nipagi machanupa nahakpam Rajendro amsung Rajendro ki loina bisu nongmoi achowa amana namlaga amu phuki thaudok thoklingai serak aduda nakwam kaka inaom sung singangwam tang bana luchingwam mioi tararom amuk sanglaktuna makhata na kihellam kiana fongdoki thaudoka sigamari lenan andro police station the FIR masu file tawkre hari
noi huji loina ma hatu ura huji mo nang hat pangam mani nangon de au tare araga sam poiraga chingda bani sangbon bi mon jiga dagi sanjoi hari banu pa jiga na masa khang da mi tara mu sum yaure adagi masa khang badana nakpong kakaga adagi makhagi inauga adagi kanoga tambaga moi ahum masa khang moi ahum am yaure moi phuna ra leram baju akhoi mayam je lang gonu tongna nu haina khamdu phajadi thi mafam si ju kano to yaba mafam na tena khamdu matam ji da moi na khoi to ngosala mu thu bane ba matam ju to moi gi khulai ju loi putore loi sinare aten ba ma som da sinare asang ma mai ngon sinare phairam basi man haram basi candidate ki imung se tumna ba hat kani nakpam sagai ju tumna ba hat kani candidate ma sama aduga candidate masa su election yaudringi gi manung sida aina inbox tor ko ma hat kani noi Sporta case leirigai cherekta 44 YTV Lakol Sports University sab hawa yaroi haina affected landowners association against the forced land acquisition for Sports University at 44 YTV Lakol na phongdorakli ngasi Manipur Press Club ta Paumi Singh unabam the association asigi joint secretary Mohammad Nazimuddin Manipur lengak na aran ma kya haijinduna government of India da se sang kya thajle lengak asigi aran ma thong sing yengsin bin na ba masung ma phamadu da khunda ari ba miyam gi sak thak thadat pidan na governor the memorandum ba masu pisin krehari Nazimuddin makha taraduna government of India na sahi asigi jun thag aroiba forward say na leiriba si loishindrabadi university asima phamu da hong lagan hana chief secretary da se tharaki chief secretary na lam ekar chaum kutra taruki di sayet na laitre ayan lam ekar kuntra ma thoi khaki sayet na lai hana si amuk hanki masina takbadi lenga asina aran mu kya taure highways ni hana phongdokhi High Court case laina 10 March 2016 da High National Sports University asi construction hoganabagi damakta Patel Engineering Limited Mumbai Hindustan Steel Works Construction Limited MSRK Azin special contractor everything project puna maksigi e tender na singba power attorney na singba piram mail loira me habasigi documents ekhoina handa khakta inau nau phangak pani lengakta lusingba oiriba singsina asumba khongthang du tawbiragadi akhoi punamak segi praja punamak ki apen boigani high court World Suicide Prevention Day Malem Gyoina Masamatum the Sijabat Thing with Numit ki Palan Thoram Ngasi Manipur the Pangthokre Handak Sahi ki theme na connect communicate care habadi aphabamari thamba amagamaga pau fauna madi nungsi sanaban oiri Thoramase Trade Nurses Association of India Manipur State Branch Nurses Association TNAI Jenims Unit Amadi National Alliance for Elder People's Livelihood Research Advocacy and Chronic Diseases of India ga punna khusam naduna Jenims ki conference hold pangthoki bani Palan Thoramasida Nephra Chronic Diseases of India and ARDSI Imphal gi Vice Chairperson Amadi Scientific Chief Patron Dr. K. Santi Balana Fondor Kibada Malem gi oina siriba apunba miyegi masingi sada marifutara di depression wakalaina amadi psychiatric problem dagi suicide tawduna sibna oiri sahi amata malem da miyoy million ama suicide tawduna siri masagi sahi taramanga dagi taramafan fawbugi manungda laiba miyoy sing asina suicide tawbugi sang yamna wangli makna makha taraduna hai suicide tawbugi maram sing ase law and order gi fibam phataba afab lengak laitaba sel thum gi fibam phataba na ayamba oiri Suicide tawdana na ba aikoina wakal sauthokpa isana sab thajaba hiram kudimakta ngakthokpa ngamna na ba hotna ba miga tathok tasin tawna ba afaba punsi mahing afaba chinjak sab made sang naina pothaba mathau tai haina phongdokhi Yambadi masigi society matang the research work si yam tawba government funding pibiba lagi psychiatric illness is da akoina psychiatrist unda bada masigi stigma sima lokthok ko na ba childhood and adolescence the parents ki role angang oi da kumai yurakpa moral values nusi birakpa thagat birakpa protect to birakpa shumba ma adigi adolescence matam da drug kunsa ki da ba sida akoina main policies and program akoina tawba ya ga mayam sini aduna so we have to connect with them through communication so that we can give proper care aduna suicide
ꯍꯥꯏꯕ ꯀꯩꯅꯣ ꯑꯁꯤ ꯌꯥꯝ ꯍꯪꯒꯣꯏꯅ ꯐꯖꯗꯅ ꯈꯟꯅꯔꯤꯕ ꯑꯁꯤ ꯊꯤꯡꯕ ꯌꯥꯕ ꯄꯨꯟꯁꯤ ꯀꯜꯍꯧꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯥꯡꯖꯕ ꯁꯃꯥꯖ ꯑꯃꯒꯤ ꯃꯥꯡꯖꯕ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯣꯠꯅꯃꯤꯟꯅꯔꯒ ꯈꯪꯃꯤꯟꯅꯔꯒ ꯊꯤꯡꯕ ꯌꯥꯏ Manipur ki ahan nupi Governor Dr. Nazma Haftulana lamdamasig maruiba laifam lenama oiriba Kangla gi mafam sing miyeng takre ngase ayuk pung taramathoy makairum tabada Governor Dr. Nazma Haftulana mahaki staff singaloinana Kangla gi utra sanglen Govindaji gi laisang Kangla Museum amadi atop maruiba mafam sing yengki Network for Positive People Imphal West na sinduna numit humni gi oiba free medical, free medicine amadi free laboratory testing camp ama ngasidagi haudokre medical camp as social worker oinam Roman sponsor tawduna Network for Positive People Imphal West na DAPCU Imphal West DTC RNTCP Imphal West State Ayush Society amadi tongan organization singa kusam naduna singjamai top laikai da leba singjamai community hall da haudokibani MN objective ti akhoi general media da leiriba singsigi marakta akhoi ICTC testing tokthokpa TB testing tokthokpa haibadi HIV naraga su losalega leiriba singse akhoi general mayam sigi medical camp sigi through da akhoi ICTC test hoba TB test hoba aduga haibad HIV naraga leiriba singsi marakta na co infection leibra HIV leibra TB leibra amadi malaria na chingba leibra haiba sigi thim sira pangthok chabane MN objective ti akhoi general media da leiriba singsi Motor Vehicles Department amadi Traffic Police ani naku samnaduna helmet uptaba amadi IND number plate haptaba gari singe drive sataba ngasiga thana nipani sukre ngarang fabuda gari masa thauba helmet uptaba singi case satret rom register tawkiba loinana lupa lakh amaga sing nifurom gi fine thian kre loinana IND number plate haptaba gari singi puna case sama yankai rom thengnabaga loinana makoi sing ado IND number plate launan naba receipt ka an kre ngasi babu prada leiba Directorate of Transport ki State Transport Authority ki Inspector TS Dinachandra ki cabin da paumi singa unaba mada Dinachandra na fongdor ki bada haukiba July kudmanga da Transport Commissioner na thokpa notification magi matung ina July kudmanga da gi hauraga tha magi matung dagi gari masa thauba da helmet uptaba madi IND number plate tha da singi drive satharaga ni hana khangan kiba laikre hariba notification adu gi matung ina haukiba September 3 dagi Imphal ki tongan mafam sing da drive asi sathaba haukiba ni hari loinana diesel auto ki driver sita ahen besit hab liba auto sing asigisu drive sathari fongdokhi paumi singa unaba du da traffic police ki OCH Rameswar Sharma su saruk ya ki baga loinana mahak na hai enforcement ki thabak wat padagi miyam na niyam thugai ba oina ubi ba si laibak thi bane traffic niyam in ba hai ba si citizen ma ki tawpham thok ma thodang ni fongdokhi mahak na makha ta na hai fine thian bana Traffic Police amadi Motor Vehicle Department ki pandam nate adubu miyam da traffic niyam sing ngak na satna na ba awareness pi bani phongtokhi 65% mukti cover up to ngam aduga remaining things da khoina hajeina in the interest of public ki tamta appeal to jening ba haibo ngasai number plate si regular oma oina na ba hona ba da public mating tv drive ngata changsal kan da penalty ngata ka pagi pot ngata mapung pha ba ngam moral ke no yaw dragadi thabak si mapung pha ba ngam moy personal safety ki tani atopagi natte aduna soidana maki upi ga dabu maram ni masi mandatory provision ne pandam di fine yam to budu natte mayam the awareness people plus praja singsu ain singse ngakpham thoi ngam thoi maram ni madugi kana basi kana na phangadu no hai kanda isa ne Lakliba September tara taret langban gi tara tarung nipan ba thang janumita khongjom turet laikedra ipa ipu sing amade pauna brajabasi ki mafam dai kal leka tambada Universal Friendship Organization UFO sarugya ni hari loinana lamdama sid leriba UFO gi members sing na hariba thauram sid sarugya bi yohana Central Committee UFO langol amam lok na chero lamada pause lakli Manipur Mountaineering and Trekking Association MMT and Packet program sing manungda Mission Green na mingthom program ama angasi Editors Guild Manipur gi members sing amadi media person singaluna na lamdan da leba Manipur Mountaineering Institute makal kha kya gi uchar tha duna haudokre
Think Global Act Local hai wakalonda MMT gi volunteer sing amadi media gi miyoi singaloina mission green asi mipum khudimakta hauzik warakliba umang wamang koksilakpa amadi akoiba gi phibam kaisilakpa asi thengnana nabagi haudokibani puna Uchar Thaminara Tungda MMT gi President and Ibungo Chobina Pongdorakibada MMT and Inkalakliba Na Singo Betongan Tongan Adventure Activities in Pangthokli Association as in Smokeless Ecotourism as Mipum Kudimak Punging Taugatli Amadi Association as in a Paikaleva Adventure Activity Program Pumna Makta Mission Green as Sang Nana Yahon Gani Amadi Mission as MMT gi Yamna Maruiba Saruk Amani Hana Fongdoraki. Forum of Regulators for Northeastern and Northeastern States ki mifam amang asi Chingmairong da leba Hotel Classic Grande de Pangthokre mifam asi Joint Electricity Regulatory Commission for Manipuri and Mizoram JERC na sinduna pangthokpani leibak asida leiriba awang numpok yawn state taran nithoida saruk yaduna pangthokkiba mifam aduda state sing asigi electricity gi fibam fagathanbagi matang da khana naina ki ngasigi mifam aduda JERC gi chairperson RK Kishore na pawmi sinda fongdorakpada Ahong wa mamalda nong mo pung kunmari may fanganan na bagi pandam na may famasi pangthok pa ni Haiki. Prajasingda kamay tawna khuna kaino se mai se yamna changnai na koi 24 hour supply si pingong ko tage aduga hujik leiba power supply position sida khoi distortion leiba adi shutdown leiba adi any sort of mayam leiba singchi overcome torga kamai dong paja mai si changnai na phajana yam quality supply ma pi ngamna ba di loina na rate leiba rate che mistake khara handana su pi ngamna ba adi maro na India gi prime minister Narendra Modi gi vision da 2021-22 da laigadoi kano se akhoi renewable energy hai tar maro na renewable energy develop to da yam focus to to program ne khoi tawjeri je Matanga soida break am lauzage Manipur amade malemgi tongan ba I pau single loina na aikoi break ta gyamna thuna hanjarake impact news bu migeng ta duna lebiu Lengson birau Thangmaiban DM College Road te leiba Eastern Suzuki da fangbiragani Suzuki gi gari macha sing makhal suna Mafam sida Suzuki da train tarba mechanic singna ningthina service piriba servicing center gi kudong chaba amasung spare parts sing MRP rate ta fangbigani loinana irai laina loan loba yabagi kudong chaba supizari ngasi maglengsin birau Eastern Suzuki Thangmaiban DM College Road Imphal Manipur Break matungda mayam amana taram nokchari loinana bulletin sigi makhata pau sing miyam na pijari Thawal District DC oibata tana District Election Officers oibata kelamam Ranjit na mathang sahi January tang ani da putokadore final electoral rolls ta asoi ngam yaudana putokpa ngamna na mateng pangbiu haina Thawal gi miyam da appeal torakli ngasima ki chamber da unabada October gi tang 3 fawa tham chumna electoral roll chumthokpa madi nauna haptok hapsin gi thabak sathagani masida district asig miyam na angam mateng pangbiu haina fongdoraki Mathang sahi English ingani tara pangthok kodorbe taramathoi subu Manipur Assembly election gamari lainana Communist Party of India Sora branch 37 Kakching Assembly constituency na sinaduna nomogi oiba political conference mangasi Sora nongsa kahle la pangthokre thorma da Communist Party of India Manipur state ki executive members oiba lakaturba Manipur Assembly election da Kakching Assembly constituency ki CPI ki mirap oiga doriba naurem achauban athoi mithung amasung CPI Sora branch ki secretary Mohammad Saidur Rahmana thoram mapu oina amade Sora gi ahal oiraba CPI ki comrade kyana saruk yaki Pasoi Kendra ge waina different level or bamioi nifu humdoida Pasoi Kendra Social Upliftment Organization Paksu gi chief patron amadi BJP Pasoi Mandal ge state councillor CHB join sponsor tawduna dedicated lifetime pension yenthokre nasi kwagatel thangau jumlega community hall da pangthok ki thoram amada pension ge sanfam singadu khusinna ki thoram da BJP Manipur Pradesh ki biodiversity cell gi convener RK Samarjit Singh yauna
party asigi executive member sing sangai pro kabui khulak kamai manglem paksu gi president M Raguman yauna lamdam madom gi miyoi kya na saru gya ki thoramadu ko marilena na CS bijoina state government as disabled singi da makoina fangfam thokpa scheme amadi kanaba kaya achan mirai naina pi bagi thawong sathari state government gi thawong asina pasoi kendra gi miyoi da natana lamdamas de leida disabled singda ninghanaba ma oyal lehna CHB joina fongdoki Manipur government da India government da pasoi kendra da asigumba disabled person chahi kunsumna chahi traga sumna ngasibu yengsan bida da na usanna da na leiri aibase aikoi ngasi pasoi kendra da leiri ba mama ba oiba singna lawam thui aikoi punamuna su lawni board ki wari nate BJP ki wari nate masi aikoi ki thaudang ni masi aikoi na soi choi dan masi disabled person ki damakta aikoi punamagna masi miyam da lawni kari damakta makoi ki chahi magi piri ba facility amadi medical ground kem the facility pi trip se kai gi no aibase Human Resource Innovative Front HRIF ki ahumsub Meritorious Award English ngani tarataru ngasi yanthokre hangang kendra gi manung channel ba handak Manipur board na lobo class 10 examination pass tawke mairui kunma thoida award singa de khusinaki election youth committee BJP hangang mandal na sinduna hangang high school da pangthok ba thoram adu mari lenana BJP Manipur Pradesh ki executive member P Sarachandra na fongdoki bada state government asna government school sing da pungning sangba wat pana government school kya sitharapu gi fibam da lairi fibam masida mairoi kaya ma private school sing da paisa sang na lairik laisu tamnari adu paisa lajadaba kaya ma di mai masing tambada ninganaba ma oiri masi kendra sida khaktana tana state ki laibak thibani hangang kendra gi mairoi sing pungning thawgatpa madi mai masing tambagi lamda ahombo purak pai se hangang BJP mandal gi pandam ni haina su P Sarachandra na makata na fongdoki Police Constable lising ani logni aibagi watokta irang hori ban blockade tauri tungan ba sangstan kayana masigi damakta kanna sarkar gi mayokta andalon sanction duna sarkar na thingba kaya galoina na muknari masik kari gino masik corruption ne thoi gi lebakta corruption muthat patai corruption muthan na gi damakta kari darkar lai government gi school mayam leiriba singa se aikoi pugar handaba yade aigi lengdraba pandam ne manipur le leiriba chhatra khudingmak chap manana larik taman gadabani chap manana hayan gadabani Manipur da mawang maril chumdana hangliba restaurant sing ase thingjin biyo made Manipur police ki akhanab team am semdana hotel am de restaurant sing da kubnami ang sangbina na ba Manipur ki home minister da cherol pisin krehana kanglai sanu kanballu KCKL na thadro ko cherol amana kangalakli Manipur Legislative Assembly ki Secretary in charge Oiriba Karam magazine iba Manipuri Lila Macha Mari ki apun balairek samjillaba liklang pareng ngasi DM College campus ta leiba Deep Literature Center da phongdokrei hariba Lila Macha singa du sai kuntramu ki mamang da ikhiba ngakta ni amade ningol chako bugi matamda aiba gi lekai da Lila oina sana khiana Karam magazine lairik phongbu gi thoram adu mari lena na phong toki Khurai Kongpal Sajor Lekai the Labor Gurukul Cultural Academy gi Nipalak suba sahi gi oiba thoram lakleba September gi tang 13 da pangthok lagani academy si gi hall pangthok da thoram sida academy sina puthok saba nongthang nongkhong laktagi santi gi nong haiba thoram su hawdok lagani hena Gurukul Cultural Academy ne thador ko chero lamda khangalakli Mau Youth and Students Organization Infal na sinduna Mau Furuk Mairoi amasung Naha Singoiba Freshers Meet ki Thauram amang asi Chingmairong daleba Adim Jati Siksha Ashram gi complex da pangthok rei Thauram asi kamari lena na Mau Youth and Students Organization Infal gi President Asuk na fongdok ke bada Infal da leriba Mau Furuk Miyoi sing punsinduna awana khudingmakta saruk yaminan bagi pandam da Thauram asi pangthok pane amarob da Manipur gi hausik ori batang du laita da batanja sida lamdam sida khunda laita duna leiminna ba pur khudingmak isagi akuba wakhalol thadokuna nungsi chana na leiminna seana asuk na apil tauki Same like either leju masina maune natraga mase adum tauga si tamme khot leju khangdaba matang adum kaino thengnei go so with a program like this we are trying to bring everyone together under a common roof
aduga mi myam je khangna halaga in a form of interaction gathering mong de puraga ko and then huji keno koi hansing labor officers dignitaries koi mau tribe manung de phanyam labor se the type of advice or the type of moina motivation to the youths and students moina pining mase PBO ina we dui matang da koina huji koi freshers meet se Ukrul district ki Moirai khul da nauna sab St Anthony's Parish Church ngasi hauna bi matung ina sangha kre St Anthony's Parish Church dedication Moirai sinduna pangthok ki sangha bagi thoram da Senapati district ki DC C Arthur WIAS na church ati maikum hangdoki sangha bagi thoram da MLA Sam Kumar NEC ki secretary Ramuiva IAS amadi atopa saknai rab mi kya na saruk yaki sangha bagi thoram ki manung chana isai amadi nat ki jagoi kya utki Lakli September Tara Maria say International Peace and Social Advancement IPSA Taranipalak Submama Pok Numit Oibaga Marilena Miam the Yafa Pausel Pirakli Loinana Foundation Day Sika Marilena Numit Humni Goiba Residential Youth Leadership Camp Amasu September Tara Mari the Hoduna Androg Sanapata Pangtokani Hari Kiamas da Lamdamasiki Hawalaklibana Sing Nasaruk Yabi Yohanasu IPSA and Pauselakli Kunung isa yamadi pena sahi ki nomo gyo kumai pangthokre kumai voluntary organization school police land laiba Manipur Dramatic Unity Auditorium the pangthoki bani thorama da lamdama sigi puwari ka sagonari ba kunung isa yamadi pena bu pamjaba mi kya na saruk yaki kunai kumai hongdokpu ki thorama da naha weriba kunung isa sakpa sakpi amasung pena khongba mi singda sakhang se pi dana pungning thawatki All Manipur Working Journalists Union Amju Amade Mudan Puna Sinduna Haying September Taramatoi Nomizing Nimit Ayupung Taramatoida TG Higher Secondary School the Housing for All 2022 Haiba Hiramasida Schoolers Mairoi Singo Essay Sangdam Naba Amang Pangtokani Hana Thorum Adubu Pangtokani Toramba Adu Karigumba Kudong Sada Amadagi Yaitok Lehana Amjuna Chirola Mada Pauzelakli Lagli September Tara Humdoida Pangtokador Muslim Singi Idul Zuha Kumai Gamari Lenena Kairao Assembly Constituency Muslim Miamda Assembly Constituency Sigi MLA Thamarjit Karamna Kudol Pot Singh Yentokre Masigi Damag Secular Muslim Development Committee Kairao Kendrana MLA Buthagat Fongdorokli It Kumaina Lakwada Manipur State Council Communist Party of India the Minority Cell Manipur People's Party Nasu Yaipe Pausel Pirakli Hauzik Makatabada Sanabuki Pauda Taramathoi Suba Manipur State League Taramathoi Suba Leakta Southern Sporting Union Singjamaya Made Kaino Library and Sporting Association Kaino Wani Sanakiba match adu draws at Cray Ngasi League Tournament Sigamtangaraba match adu the Kaino Library and Sporting Association Kaino Sanaroi Lalmin Tang Tautang na Meski Kuntaret Suba Minita Panjala Chan Krabumatung Mes Kuntrataret Suba Minita Southern Sporting Union Singjamay Sanaroi Mohammed Sahidur Rahmana Messi Kuntrataret Suba Minita Panjala Chanduna Sigi Mets Asi Tim Animat Panjala Mamam Chanadin Drew Taki Kumukcham Inosa Singh Memorial Trust Kisantang Makada All Manipur Football Association Sindana Palkang Jaybungda Mamang Thagi Kunmari Degi Hokiba Tournament Seda Tim Taran Nituna Saruk Yari Haying Tournament Sika Taranto Suba Match Ta Tidim Road Athletic Union Kwakatelamadi Tidim Road Unique Gammy Players Union Nambol Anina Lamba Taunargani All Manipur Football Association give me young Makada Imphal District Football Association Sinduna Sathar Liba M Ivobi Memorial First Division League Tournament Star Club Moirang Kampu Madi SSC Porampat Ani Mai Pakre Ngasi PRYA Kundrakpam ki sana bung sana ki tournament sik ahan league ta Star Club Moirang Kampu ki sana roi TH Anil Nameski Humpumanga Amadi Humputara Tare Suba Minising the Panjal Ani Loinana L Roshanna Humputra Humdoi Suba Minita Panjal Amaga Chanduna Minitong Hata Golapati Athletics Union Bu Panjal Ahum Sinoda Mighty Bapiki
tournament asigi anisuba lektana SSC Porampat ki sanaroi Naubi Sanjay amadi Olen ahumna match ki ahanba kunmari amadi yankai mari suba minute sing the panjal amamam chanduna nesu khurai bu panjal ahum amada maiti bu piki Zatharak level league tournament asigi hayeng makataba league match ani sanaragani Maharaj Kumar Ganendrajit Memorial Super Division Football League Tournament YOS Khurai amadi Upsa Pukhau ani mai pakre tournament sig anban league ta YOS Khurai na 11 Star Sporting Union akampat pu panjal ahum ani da maiti bu pibangam ki match asida mai pakra YOS Khurai gi sanaroi H Silas na match ki kunmapan amadi humpunipan suba minute sing da panjal ani loina na ke ibo tombina kuntrani pan suba minute panjal amaga chanki A Borsan Singh Memorial Inter-College Women's Football Tournament के final दा NG College Naurim Tonga Madi Biramangol College Saumbung Anina Lamba Tongargani Department of Sports Manipuri University National Sana ki ba tournament sigi mari suba match da NG College Naurim Tonga Manipuri University Kanchipur Yam Laksana Taret Amada Maiti ba pi ki ba na manga suba match dana Biramangol College Saumbung na NG College Naurim Tonga Panjal Mari Amada Maiti ba pi bangam ki tha sigi mapan gi Satharagli football tournament se hayeng loisan gi thoram pangthok lagani hari Imphal West District Football Association ki biyang makada awang sekmai da leiba SKYC gi sanabungda ngasi sana ki football league asig anba league ta SKYC awang sekmai amadi YDO lamdong konjeng lekai ani na match ki api matamda panjal amamam chanaduna match asi draw sat ki bani Satharak level league tournament asig anisubal league tana Bir Chandra Memorial Sports Club taubung khongna YWC malumu panjal ani amada maiti ba pi bangam ki tha asig tara nithoi da Satharak league tournament asig league match ani sanaragani haina tournament asig convener na thadro ko se role amada khangalakli Zananeta Hizam Irabat Ningsing Thabum Open Football Tournament ngasidagi pangthok pa haukre Foundation for Living Kiam gai mamang laikai na sinduna Kiam gai mamang laikai gi sanabungda ngasidagi pangthok pa hauki pa tournament sig anwa match ta SYT ka wa madi LLK Chajing Karam ani na lamba tawna ki Kairao Assembly Constituency ge MLA Thamarjit Karam amadi Imphal West ti Konthozam loinana lamdam adu masak naiba miyoi kyana ngasi ki hauki ba tournament asigi haudokpu ki thoram adu saruk ya ki Hayeng Satharak liba tournament asigi makhatab match ani sanaragani Ahanba State Level Invitation Belt Wrestling and Pancrasan Wushu Style Championship 2016 October thagi tang amadaki ahum phawa Hairok Part 3 Ngarautel Community Hall da pangthok lagani Lamdam sigi sermit lon chawkhal hanan na bamadi entrepreneur sang pungning thogat nan bi pandam da run raise respond hai bhak marathon ma sian kre Wangkai Assembly Constituency ki MLA Y Irabot Congress Party da tok lagani haina masana lauthok re Amasung ILP bill putho waibana JCLPS student wing rally lakpada Kwaketal Bazar police na tankai pada mai roi ahum sok lei